BJP की MLA Paulelal Haukipna state asida thokliba irang asi loisinaba Manipur asi union territory ahum thokna khaidoktrabadi yaroi hariba asi oiroidaba wafamni amadi akanba mongda condemn tawi Indian Independent Eki makhada ningkha tamna leirakhiba Manipurna India da march tawba matamda leiba asigi territory miyam lengak amadi sovereignty ngakna thamgani haiba wafamda yanakhibani BJP ki MLA taret amadi BJP lengak pu sogatpa MLA ahumna Manipur thugaigani hariba wafam asi India Thugaibaga chap manai MLA tara asigi mathakta Manipur Assembly ki speaker Manipur lenga kamadi BJP party na action amata lawba ngamdana leiri thokliba irang asi BJP party ki members singi wathok ni haina veteran politician OKRAM join phongdokrai kakwa da leiba mahaki yumda paumi singa unaba amada OKRAM join hai sera sida thokliba irang karamba matamda loishingani haibagi miyamna lengakta pendaba leiringai cherega sida Assembly mifam asi yamna maru oiri Manipur thugaiba pamliba koki MLA tara asigi mathakta Manipur Assembly Speaker, Rules of Procedure and Conduct, Representation of People's Eki Makhada Amadi BJP Party Maike Digi Action Lawba Yai. Hiramasi Matang the BJP ki National Amadi State President na Action Amata Lawdriba Sina Kari Taklibano. MLA Tarana Manipur Thugaigani Hariba si free da Thadok Lagadi Tung the Yamna Chowna Amang Bamo Oirakani Haina OKRAM join a Fungdoki. Baru kai kerja kai kere, pakaring baku ini sandi itu orang baru kai kerana elektrik. Sandi sih tugai itu buat hai besar. Aku amaram dah harga baru tugai hai benar. Manipur ki major agreement dah lagi riba. Aku ki Manipur masjid tugai raga hai besar. Masjidi baru tugai bah hai benar. In antara ke Mr. Paulelal Haukipna. Union territory ahum to aga solution pini aina mana. Hari bawa se, hai masih ahandra magi statement je masih condemn tahu. Manipur masjid tabah mi. Yokatan thamba karingta haibang amdaba assembly miyam praja punungna bebar warpe assembly do madu wehendanaba speaker na kanbasumi AUG members na kanbasumi masi lariba koige chief minister kanbasumi ai appeal tawe BJP ki koi party leaders singna including JP Nada I am telling I urge JP Nada why he remains silent hujibabu magi MLA sing action log do marum karigino RP eki makhada action log bangami assembly ki rule of procedure ki makhada conduct na action log bangami mak action log do ki thambai fdi chi lariba sarkar na Nakalamaromda India ki Solicitor General Tushar Mehta United Nations ki Human Rights Commission ki mifamda sera sida thokliba irang asiga mari leinana normalcy hanjilakle Lok Sabha mikhal mai pakna pangthoki haiba wafambu akanba mongda react tawraduna OKRAM joina Manipur asi normal oiribra haina wahang tawrakli sera sida leiriba National Highway ani center na ningthina ngaktuna free movement leihanba ngamlabra Tamda leiriba miyoi kangpopi fawba chatpa ngamlibra Churachandpur amadi more chatpa yarabra irang asina maram oraga lanjena duna relief camp singda leiriba miyoi thauri yanduna siriba si normal oire haiga doribra irang asina maram oraga lamdam asida leiriba miyoi sing koki oiba anaba kaya leirakliba si normal oire haiga doribra lanjenarba miyoi sing mayumda halhanbiu haiduna protest over miyoi singda police na nongmai paiduna okli Miyamgi unelected member ama oriba pressman da taba makai fuwa thawong state lenga gasigi dictatorial attitude adu utpani state government na lenga kannaba haiduna center da thamliba aranda report sing aduna prime minister amadi India gi solicitor general na malemgi miyam da aranda pau piri haina OKRAM join phongdokhi assembly da leiriba Pambiriba honorable MLA singna they are the elected representative parliament the pami members in they are the elected representative adubo parliament gi mapanda state praja gi activity mayam toriba press singdo they are unelected representative moji praja gi mi sin bene I got yongdana adagi loin yongdan press ne khang phawda madai the halura tupura ga na toriba policing duna toriba do madagi sajat maktuna ngachi leiba sarkar chigi yamna dictatorial leiba sajat tuna ba moi ulib assembly da leiba du da moi gi war of film du khara ga haija ge da mai da bido thana sing the assembly ro moi apa ma du thana na pi ngam dori bro thallaga bharat thambiu adi cm torga moi api hello loiren adu din na tadna mathung manam sa da tori sing do I appeal the speaker assembly da phambi member punum da appeal to masih ke masa se matung manau thok dana ba inti jena inquiry man tawo jome maral leibo officer sing do adu inti na dandi pi ba sum gane la kale la ko no possession la ko no mai sing go wo ku ji wo ibu masih pe u de ne ai sum yeng wa da photo